ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯎꯅ ꯁꯥꯕ ꯁꯛꯇꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯍꯤꯁꯨ ꯃꯤꯌꯥꯏ ꯆꯜꯂꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯦ꯫ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ, ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ, ꯐꯤꯖꯨ ꯐꯤꯖꯥꯝ, ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯕꯤꯅꯤꯡꯉꯥꯏ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯌꯨꯝꯗꯒꯤ ꯈꯨꯕꯩ ꯑꯃ ꯐꯥꯎꯕ ꯆꯠꯊꯣꯛꯄ, ꯃꯤꯔꯛ ꯇꯤꯟꯕ ꯐꯪꯖꯔꯝꯗꯦ꯫ ꯅꯨꯄꯤ ꯂꯩꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯎ ꯁꯨꯕ ꯈꯨꯠꯍꯩꯕ ꯅꯨꯄꯥ ꯑꯃ ꯇꯥꯟꯅꯔꯒ ꯎꯅ ꯅꯨꯄꯤꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯃ ꯁꯥꯍꯜꯂꯤ꯫ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯈ꯭ꯔꯦ, ꯊꯋꯥꯏ ꯄꯥꯟꯕ ꯃꯥꯜꯂꯤ꯫ ꯂꯥꯏꯔꯕꯅ ꯁꯛꯇꯝ ꯑꯁꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯝꯂꯒ ꯃꯤꯔꯣꯜ ꯉꯥꯡꯅ ꯉꯥꯡꯅ ꯂꯣꯏꯅꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯍꯤꯗꯥꯛ ꯉꯥꯡꯊꯛ ꯑꯃꯠꯇ ꯍꯥꯜꯂꯛꯎ", ꯃꯥꯅ ꯃꯊꯟꯇ ꯍꯥꯏꯖꯩ꯫ ꯑꯃꯨꯛ ꯅꯨꯄꯤ ꯁꯥꯔꯒ "ꯍꯥꯟꯖꯔꯦ ꯍꯥꯟꯖꯔꯦ" ꯈꯨꯝꯖꯔꯒ ꯃꯊꯟꯇ ꯑꯗꯨꯝ ꯃꯍꯥꯟꯖꯩ꯫ ꯃꯊꯟꯇ "ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯏꯕꯦꯝꯃ?" "ꯂꯣꯏꯖꯔꯦ ꯂꯣꯏꯖꯔꯦ" ꯃꯥꯅ ꯑꯗꯨꯝ ꯊꯥꯡꯗꯣꯛꯆꯩ꯫ ꯑꯁꯨꯝ ꯇꯧꯅ ꯎꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤ ꯂꯣꯏꯅꯕꯒꯨꯝ ꯂꯣꯏꯅꯔꯛꯄꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯔꯕꯅ ꯎꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯂꯒ "ꯏꯕꯦꯝꯃ, ꯑꯩ ꯉꯁꯤꯗꯤ ꯃꯔꯨꯞ ꯑꯃ ꯎꯅꯔꯨꯒꯦ, ꯆꯥꯛ ꯂꯣꯏꯔꯝꯃꯣ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯔꯨꯞ ꯑꯃ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯦ꯫ "ꯀꯝꯗꯧꯔꯤ ꯃꯔꯨꯞ, ꯅꯨꯡꯉꯥꯏꯔꯤꯗꯅ?" "ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤ, ꯃꯔꯨꯞꯇꯤ ꯀꯝꯗꯧꯔꯤꯕ?" "ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛ ꯂꯩꯖꯗꯦ, ꯑꯁꯨꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯍꯪꯅ ꯈꯣꯠꯅ ꯇꯧꯔꯒ ꯑꯀꯣꯟꯕꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯂꯥꯏꯔꯕꯗ "ꯃꯔꯨꯞꯄꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯤꯔꯕ꯭ꯔꯣ?" ꯂꯥꯏꯔꯕꯅ ꯏꯀꯥꯏꯈꯥꯡꯗꯒꯤ "ꯍꯣꯏ ꯄꯥꯟꯖꯔꯤ" ꯈꯨꯝꯕꯣꯏꯔꯦ꯫ "ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯇꯥꯛꯂꯛꯇ꯭ꯔꯦꯅ?" ꯑꯍꯜ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯗꯨꯗ ꯏꯀꯥꯏꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯇꯥꯛꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕꯅ ꯈꯨꯝꯖꯩ꯫ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯗꯨꯅ "ꯐꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ, ꯉꯁꯤꯗꯤ ꯏꯆꯜ ꯅꯨꯄꯤꯒꯤ ꯃꯁꯛꯁꯨ ꯌꯦꯡꯕ ꯇꯥꯔꯦ, ꯃꯔꯨꯞ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ." ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, "ꯀꯝꯗꯧꯅꯤ, ꯑꯩ ꯉꯁꯤꯗꯤ ꯆꯣꯞꯄ ꯁꯤꯕ ꯇꯥꯔꯦꯗꯅ? ꯍꯦꯂꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯕꯨ ꯀꯟꯕꯤꯌꯨ." ꯑꯁꯨꯝꯅ ꯆꯠꯅ ꯆꯠꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯑꯇꯣꯞꯄ ꯃꯔꯨꯞꯇꯨꯅ "ꯃꯔꯨꯞ, ꯀꯩꯗꯧꯔꯕꯒꯦ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯣ?" ꯍꯪꯂꯛꯄꯗ ꯂꯥꯏꯔꯕꯅ "ꯑꯦ ꯃꯔꯨꯞ, ꯁꯨꯝꯗꯧꯕꯅꯤ, ꯅꯆꯜꯗꯨꯗꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤꯅ ꯍꯧꯔꯦꯟ ꯃꯔꯨꯞꯅ ꯂꯦꯡꯁꯤꯟꯈꯤꯕꯗ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯅ ꯎꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯇꯣꯝꯇ ꯅꯨꯡꯅꯥꯡꯖꯕꯅꯤ." ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯂꯥꯏꯔꯕ ꯃꯔꯨꯞꯀꯤ ꯊꯣꯡꯒꯥꯜ ꯌꯧꯔꯤ꯫ ꯂꯥꯏꯔꯕ ꯃꯔꯨꯞꯅ ꯑꯇꯣꯞꯄ ꯃꯔꯨꯞꯇꯨꯗ "ꯊꯣꯡꯒꯥꯜꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯟꯕꯤꯔꯝꯈꯣ, ꯑꯩ ꯅꯆꯜꯗꯨꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯥꯎ ꯄꯤꯖꯔꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏꯔꯝ ꯏꯆꯥꯏ ꯆꯥꯏꯔꯝꯗꯨꯅ ꯃꯔꯨꯞꯅ ꯂꯦꯡꯁꯤꯟꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯖꯤꯟꯅꯔꯒ ꯂꯥꯛꯃꯤꯟꯅꯕ ꯃꯔꯨꯞꯇꯨ ꯊꯣꯡꯒꯥꯟꯗ ꯊꯅꯝꯂꯒ ꯃꯇꯣꯝꯇ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡ ꯌꯧꯕꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯅꯤꯡꯊꯤꯖꯅ ꯁꯨꯗꯣꯛ ꯐꯧꯗꯣꯛꯂꯝꯕꯗꯨ ꯊꯦꯡꯅꯕꯗ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯈꯜꯂꯤ, ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯐꯤꯔꯣꯜ ꯁꯨꯕꯤ ꯆꯥꯝꯕꯤꯔꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯑꯃꯨꯛꯀꯁꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯨ ꯅꯥꯟꯅ ꯇꯩꯊꯣꯛ ꯅꯥꯟꯊꯣꯛꯂꯒ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯡꯒꯠꯂꯝꯂꯤ꯫ ꯂꯥꯏꯔꯕ ꯍꯟꯗꯛꯇꯤ ꯆꯥꯅꯅ ꯉꯛꯈ꯭ꯔꯦ꯫ ꯀꯔꯝꯕ ꯂꯥꯏꯅ ꯇꯧꯔꯝꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯂꯛꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯛꯂꯤ꯫ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ?" ꯑꯃꯨꯛ ꯑꯅꯤꯔꯛꯇꯪ ꯍꯪꯉꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯛꯇꯦ꯫ ꯑꯔꯣꯏꯕꯗ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯨꯝꯂꯛꯄꯗꯒꯤ ꯂꯥꯏꯔꯕꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯎꯒꯤ ꯁꯛꯇꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯒꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯈꯪꯅꯔꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯃꯥꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯈꯤꯗꯨꯅ ꯃꯔꯨꯞꯇꯨꯕꯨ ꯀꯧꯁꯤꯟꯖꯔꯨꯔꯦ꯫ ꯃꯁꯛ ꯃꯇꯧ ꯆꯥꯛꯈꯣꯜꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯅꯨꯄꯤꯅꯤ ꯈꯜꯂꯨꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞ ꯑꯗꯨ ꯉꯛꯄ ꯑꯃꯗꯤ ꯀꯜꯂꯛꯄꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ꯫ ꯂꯥꯏꯔꯕ ꯃꯔꯨꯞꯅ ꯃꯔꯨꯞ ꯑꯃ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯍꯧꯅꯕꯤ ꯂꯩꯖꯕ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯃꯔꯨꯞ, ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛ ꯑꯃꯨꯛ ꯀꯧꯅꯁꯤ,
ꯆꯥꯕ ꯂꯥꯛꯄ ꯃꯤꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯕ ꯄꯣꯠ ꯑꯗꯨ ꯂꯧꯅꯁꯤ꯫ ꯃꯥꯅ ꯈꯜꯂꯤꯕꯗꯤ ꯃꯔꯨꯞꯀꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯗ ꯃꯔꯨꯞꯀꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯑꯗꯨ ꯄꯥꯏꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯒꯦ ꯑꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯔꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯉꯥꯡꯅꯈꯤꯕ ꯋꯥꯔꯣꯜ ꯃꯇꯨꯡ ꯏꯟꯅ ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯥꯒꯤ ꯂꯥꯏꯔꯕ ꯃꯔꯨꯞꯇꯨꯕꯨ ꯍꯥꯟꯅ ꯆꯥꯛ ꯀꯧꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯄꯥꯏ ꯑꯄꯥꯏꯕ ꯂꯧꯅꯕꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕ ꯃꯔꯨꯞꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯀꯤ ꯁꯅꯥ ꯂꯨꯄꯥ ꯍꯥꯞꯄ ꯎꯄꯨ ꯑꯗꯨ ꯄꯥꯏꯕꯗꯒꯤ ꯎꯄꯨ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤ꯫ ꯃꯊꯪꯗ ꯂꯥꯏꯔꯕ ꯃꯔꯨꯞꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞ ꯑꯗꯨ ꯆꯥꯛ ꯀꯧꯔꯤ꯫ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯧꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯅꯨꯄꯤ ꯑꯗꯨ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯄꯪꯌꯦꯡꯇ ꯌꯦꯡꯏ꯫ ꯆꯥꯛ ꯆꯥꯔꯤꯉꯩꯗꯁꯨ ꯆꯥꯛ ꯆꯥꯕꯒ ꯆꯪꯗꯦ, ꯅꯨꯄꯤꯗꯨꯕꯨ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯏ꯫ ꯆꯥꯛ ꯏꯟꯁꯥꯡ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯣꯛꯂꯕ ꯑꯗꯨꯃꯛꯇꯗꯁꯨ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯒꯗꯧꯕꯗꯒꯤ ꯑꯗꯨꯝ ꯇꯧꯏ, ꯑꯗꯨ ꯍꯥꯞꯄꯣ ꯑꯗꯥ ꯍꯥꯞꯄꯣ ꯄꯪꯀꯧꯗ ꯀꯧꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯧꯁꯤꯡ ꯂꯩꯔꯕꯤ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈꯟꯕꯣꯏꯔꯤ, ꯃꯁꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯕꯨ ꯁꯥꯊꯤꯅ ꯃꯤꯇꯥꯔꯦ꯫ ꯃꯥꯅ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯑꯩꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯒꯗꯧꯔꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯍꯥꯛ ꯊꯧꯔꯥꯡ ꯑꯃ ꯇꯧꯍꯧꯗꯕ ꯌꯥꯗ꯭ꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯒꯗꯧꯔꯤꯕ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯌꯦꯅꯈꯥꯒꯤ ꯀꯩꯔꯥꯛ ꯃꯆꯥ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯃꯃꯤꯠ ꯈꯠꯅꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯈꯪꯅꯔꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯆꯤꯟ ꯃꯈꯥ ꯇꯦꯡꯅꯕ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯤꯉꯩ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯅ ꯀꯩꯔꯥꯛ ꯑꯗꯨ ꯊꯥꯔꯗꯨꯅ ꯌꯨꯝꯗꯨꯒꯤ ꯈꯥꯡꯌꯦꯜ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯅ ꯃꯆꯤꯟ ꯇꯦꯡꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯔꯨꯞ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯣꯛ ꯀꯣꯏꯔꯣꯛ ꯌꯦꯡꯂꯛꯄꯗ ꯈꯥꯡꯌꯦꯜ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯔꯦ꯫ ꯃꯥꯅ ꯅꯨꯄꯤ ꯑꯗꯨ ꯀꯥꯈꯠꯂꯒ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯀꯩꯔꯥꯛ ꯀꯥꯅꯕ ꯀꯩꯔꯥꯛ ꯑꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯈꯪꯍꯧꯗꯅ ꯂꯥꯏꯔꯕꯅ, "ꯏꯍꯦ ꯃꯔꯨꯞ, ꯅꯪꯗꯤ ꯀꯩꯔꯥꯛ ꯄꯥꯝꯕꯣꯏꯔꯦ? ꯈꯔ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯄꯥꯏꯕꯤꯌꯨꯗꯅ, ꯀꯩꯔꯥꯛꯄꯨ ꯄꯥꯏꯕꯤꯔꯤꯕꯁꯤꯕꯣ?" "ꯍꯣ, ꯑꯗꯨꯕꯨꯗꯤ ꯂꯥꯏꯔꯕ ꯃꯔꯨꯞꯅꯤ ꯈꯟꯕꯤꯗꯨꯅ ꯂꯩꯇ ꯂꯥꯏꯔ ꯌꯦꯡꯕꯤꯔꯒ ꯑꯍꯣꯡꯕ ꯀꯩꯔꯥꯛ ꯑꯁꯤ ꯂꯧꯕꯤꯔꯒꯦ ꯈꯟꯗꯨꯅ ꯄꯥꯏꯕꯤꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯐꯔꯦ ꯑꯗꯨꯗꯤ" ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯩꯔꯥꯛ ꯑꯗꯨ ꯂꯧꯕ ꯇꯥꯔꯦ꯫ ꯀꯥꯟꯅꯈ꯭ꯔꯕ ꯀꯩꯔꯥꯛꯅꯤ, ꯂꯧꯕꯤꯔꯣ ꯂꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯣꯛꯂ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯂꯧꯁꯤꯡ ꯈꯪꯂꯥꯛ ꯍꯦꯛ ꯂꯥꯛꯄꯣꯏꯔꯦ꯫ ꯁꯥꯊꯤꯅ ꯃꯥꯏꯊꯤꯕ ꯐꯪꯂꯕ ꯑꯗꯨꯗꯗꯤ ꯀꯩꯔꯥꯛ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯄꯨꯈꯤꯕꯣꯏꯔꯦ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯐꯪꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯐꯠꯇꯅ ꯂꯧꯏ꯫ ꯐꯠꯇꯕ ꯋꯥꯈꯜ ꯍꯧꯗꯣꯛꯂꯨꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯜ ꯃꯊꯨꯝ ꯃꯥꯡꯕꯗ ꯅꯠꯇꯅ ꯁꯥꯊꯤꯅ ꯏꯀꯥꯏꯕꯁꯨ ꯅꯪꯈꯤ꯫